Bangladesh Force KNF की फाखिबा मेoi मंगा सुखरे पांथोकदौरिबा लोक सभा मिखल असी हराव कुमाई नत्ते लमदम असिदा थोलिबा लान असिगी वारोसिन पुरकनबा पांबाई ओइगदौरिबनी महेश्वर थौनावजम आर्मी की गाड़ी न थोमबदा अमा सिरे इलेक्शन की कोड ऑफ कंडक्ट चनखरबा मतुंगदा मणिपुर लेंगाना डिपार्टमेंट कयादा रिक्रूटमेंट प्रोसेस चथरिबा असी थेंगनबा कांग्रेसना सीईओ दा वाकटखरे पोलिंग पर्सनल सेक्यूरिटी पर्सनल सीब मतमदा लुपा लाख 15 कुंथ्रा फाव पीगनी ECI सही मौद्रा हुमदोई सुरपी serial number 2 दा बोट थादबियु nga चानबा सेल पीगे हाइरुबगी DEO इम्फाल ईस्ट वाकटखरे पाउ सुगाइना पाथोक्सगे ऐना पाथोक्सगदरिबा पाउ सिंग असि ngara नुमिदांग वाराम फोंगबा पाउसे सिंगदगी लौथोक्सबनी बांग्लादेश फोर्सना KNF की फाखिबा मियोय मंगा सुखरे बांग्लादेश आर्मी ना लेबाक असिदगी कुकी नेशनल फ्रंट KNF की मियोय सिंग मरु फंगना मुथनबा हौखिबा नुमितगी चथरकपा मास ऑपरेशन दा KNF की यामना मरु ओइबा फाउंडर मेंबर यावना पुन्ना मंगा फाबा ngamkhre haina पावगी सोर्स अमना हाइरे सोर्स असिना मखा तारेबदी बांग्लादेश आर्मी ना लेबाक असिदगी कुकी चिन मिलिटेंट सिंगी मथकता अहानबो ओइना मार्शिप ऑपरेशन असिदा बांग्लादेश की सितागोंग हिल ट्रैक ता अलमेन एरियल vehicle सिजिनदुना कुकी मिलिटेंट सिंगी लाइफम थ्रीटोकदुना ऑपरेशन चथरी चितांगोंग हिल क्रेट लेरिबा तोंगान तोंगानबा ट्राइब सिंगना बांग्लादेश आर्मी दा कोऑपरेशन पीरी कुकी मिलिटेंट सिंगना मखोइना पाइबा नोंमै खुसुखुलाय कयासु फागनबा थौरांग तौरी अदुबु बांग्लादेश आर्मी ना यामना हाई सिंगना एडवांस ओइना इंट्रोगेशन अमदी मेथड कया सिजिनरी टारगेट एरिया सिंगदा इलेक्ट्रॉनिक कम्युनिकेशन दा कुकी मिलिटेंट सिंग फानबा मॉनिटरिंग तौदुना बॉर्डर एरिया सिंग द ऑपरेशन चथनबा थौरांग तौरी हाइना पाव असिना मखा तारे अतोपा पाव अमदा पांथोकदौरिबा लोक सभा मिखल असी हराव कुमाई नत्ते लंदम असिदा थोलिबा लान असिगी वारोसिन पुरकनबा पांबाई ओइगदौरिबनी महेश्वर हारिबा पाव असी पानिलखो न्यूज सर्विस तगी लौथोकजबनी हंदक पांथोकदौरिबा 19 सुबा लोक सभा मिखल असी हराव कुमाई नत्ते पांथोलिबा लान असिगी वारोसिन पुरकनबा पांबाई ओइगदौरिबनी हाइना RPI अथवालेगी इनर मणिपुर पार्लियामेंट्री कॉन्स्टिट्यूशन की मिरेप ओइरिबा महेश्वर थौनावजमना फोंदोखरे वफम असी ngarang महेश्वर थौनावजमना मोरांग कैथेल दा कैथेल लाइरेंबी खुरंबगी खोंगचेत अमदा फोंदोखिबनी महाकी खोंगचेत अदुदा मफम अदुगी मियामना महेश्वरबु तरामना ओपगा लोइनना मियांगा वरी वाताई सानदुना पुमेन पाउमिनाखे नकल अमा रोमदा कैसांपाता लैबा महेश्वर थौनावजगी युमदसु कोंजेंग हजारी लेकाई अमदी चंगांगै दगी यामलेबा इमा सिंगना अथेन अपोट कारकतुना महेश्वरबु पुनिंग थौगतखि लोइनना महेश्वरना मखा ताना हाई लाकदौरिबा 19 सुबा लोकसभा मिखल असी हराव कुमै नत्ते लमदम असिदा थोलिबा लान असिगे वारोसिन पुरकनबा पांबाई ओइगदौरिबनी वहाई खक्ता फोंदोकदबा ओइरबदी इलेक्शन थेंगनद्रबसु यारे लमदम असिगी अफबा तौगनी हाइना वहाईना फोंदोलिबा अदु थबकतो ओंथोकपा मथौ ताई हाइबा वफम सिंग फोंदोके अतोप पाव अमदा आर्मी की गाड़ी न थोमदा अमा सिरे हाइबा पाव असी कंगला न्यूज़पेपर दगी लौथोकजबनी ngasi ayuk pung 9 makhairom tabada senapati district ki manung chanba senapati district council office manakta imphal dagi mau tamna lakpa indian army ki tata amana motorcycle tongdun lakpa ama thomba dagi laika naba ngamdana laikhidraba mioi adu mahaingam horam sahi kunmathoi apokpa kansang horang kawi senapati district tungsang village dagi ni mahakpu thomlamliba indian army की गाड़ी अदु हन्ना यंगलमदना थौखरे हाइरे असिबा हक्चांग पुलिस न लौखलगा सेनापति डिस्ट्रिक्ट हॉस्पिटल दा थमखरे हाइरे अतोपा पाव अमदा इलेक्शन की कोड ऑफ कंडक्ट चनखरबा मतुंगदा मणिपुर लेंगाना डिपार्टमेंट कयादा रिक्रूटमेंट प्रोसेस चथरिबा असि थिंगनबा कांग्रेसना CEO दा वाखटखरे हाइरिबा पाव असि कंगलाइपा की मैरा न्यूज सर्विस तगी लौथोकजबनी इलेक्शन की मॉडल कोड ऑफ कंडक्ट चनखरबा फावबदा मणिपुर लेंगा की तोंगान तोंगानबा डिपार्टमेंट सिंगना रिक्रूटमेंट प्रोसेस चथदुना लेबगी मायोक्ता ngasi कांग्रेस पार्टी ना चीफ इलेक्टोरल ऑफिसर CEO लमफेल पाता वाखटखरे पालिबा लेंगाक्सिना इलेक्शन बेनिफिट फंगनबा नियम लाना थबक तौबा खुदकता तोकपियु हाइना कांग्रेस की माइकेदगी फोंदोरकली हिरम असिगा मरि लेना ngasi CEO लमफेल पाता मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट M मेघाचंद्रना सेरिकल्चर एग्रीकल्चर एजुकेशन S आयुष माइनर इरिगेशन वेटरनरी फॉरेस्ट MSPCL यावना डिपार्टमेंट 13 की तोंगान तोंगानबा पोस्टिंग रिक्रूटमेंट कोड ऑफ कंडक्ट
चनरब फाव प्रोसेस चथबगी matangda wakatke wakat cherol pisinkiba aduga mari lenana MPCC gi legal department gi vice chairman Rabi Khan hai Manipur lenga ki department tarahumdo gi tonga post law nagbagi process model code of conduct chanaraba su ngasi phawba leptana adumak chathaduna leiba asi niyam kaina lengang na chathabani mastara taruktagi election code of conduct chana khabane adubu makhatana employment exchange singda thabak phangdriba lamdam sigi naha singbu thabak pigani haiduna process chathaba asi lenga ki kari agenda leibano thabak loge hairaga su mikhal loraga code of conduct leitaba matamda lobiyu employment exchange da sponsor thariba miyambu wahaliba asi election benefit phangnaba tawribra haibagi tingnaba lei masi tawdanaba CEO da wakatpani kariguma masida CEO na thabak paikhalaktrabadi election commission of India ECI da su wakatlagani haike mahana makata na high election asida BJP na mai pangnaba honabada niyam kaina thabak kaya tawba asi laibak thibani masida mari lenaba singna thabak paikhatpa mathau tai bot kanaba honabada selthum yenba niyam kaiba thabak tawba tokpiyu chief minister gi banglo mamangda handak ima ibel kayana bo lai khurumbagi matawgum changliba code of conduct thukaikhiba kiyagi matangda su report ama laklagani thajai maraksida chingmairongda ahal oirabi amada BJP gi candidate da bot pinabagi niyam kaiba thabak chatharambadu taraina lawdi haike atopa pau amada polling personnel sing amadi security personnel sing siba matamda lupa lakh 30 kunthra phawa pigani ECI hairiba pau asi kanglaipaki maira news service tagi laukthok chabani 19 suba lok sabha mikhal gi ahanba tangkaki oina bot khombagi khongjel aduki mati gyangna chengkhalagli mikhal asida mathau tawgodriba polling personnel sing amadi security personnel sing marakta siba yaurlabadi lupa lakh 30 kunthra phawa pigani haina election commission of India na laukthok adubu polling personnel sing amadi security personnel singi marakta aso apan yarpa matamda lupa lakh 8 makhai dagi 35 phawa pigani hairi ECI na laukthokibagi matung ina laibak asigi maru oiba sahar gi mafam singda leiriba naha singna mikhalda saruk yanabagi damak social media platform da akhanaba platform ama ECI na sinduna hojik bharat sinba thungna chathari social media da chathariba campaign asida turning 18 you are the one haiba message ama piduna naha singbu puning singsilagle turning 18 asina masagi sahi 19 suduna electoral roll da ahanbu oina chalaklaba naha singbu soksoi soiduna election da saruk yaduna bot thada hanabani haire atopa pau amada chahi maudra humdoi surabi amada serial number 2 da bot thada biyu nga chanaba sel pige hairubagi DEO Imphal East da wakatkre haiba pau asi kanglaipaki maira news service tagi laukthok chabani 19 suba lok sabha mikhal asigi ahanba tangkaki oina inner Manipur parliamentary constitution gi Imphal East district gi manungda leiba machagi chahi 35 gi mathakta leiba senior citizen sing amadi chada nifu disabled oiraba meoi singda bot thadaba ngarang dagi haukhre machagi chahi 35 gi mathakta leiba senior citizen sing amadi chada nifu disabled oiraba meoi singi mayumda chatuna bot thadaba haukhiba asigi manung chana ngarang Imphal East ki chingmairong maning laikai da leibi wangkhairakpam Mani Devi chahi 32 surabi ahal oirabi asibu masagi mayumda bot thadaki mahaki mayumda Imphal East district ki mikhalga mari leinana thabak tawriba booth level officer BLO singna achoba thodang laudana bot thadabagi thabak pangthokhibani haire ngara nungthil pung 3 taba da ahal oirabi nupi asigi mayumda election gi BLO oina mathau tawriba nupi amana ahal oirabi wangkhairakpam Mani Devi gi mayumda changlaga bot thadana haiki loinana BLO aduna ahal oirabi asida ballot paper gi serial number 2 da bot thadabiyu madugi dama nga chanaba sel pigani haina haiki haire BLO asina ahal oirabi nupi asida haikiba wafam adumak ahal masamakna meoi amaga wari sanaba matamda mayek sengna phongdokhi loinana serial number 2 da bot thadau nga chanaba sel pige haina phongdokhiba adu BJP gi mirep oiriba thanaujam basanta kumar da bot thadau haibaga chap manai maduna aranba pambai season aduna BJP gi mirep ta namduna bot thadana ba honare haina pena da ba phongdoknake hiramasiga mari leinana 19 suba lok sabha mikhal asigi inner Manipur parliamentary constitution da INC gi mirep oiriba angomcha bimol akoijam gi election agent oina mathau tawriba hidang yungpham Suresh Sharmana free and fair oina mikhal pangthok handriba asigi matang da ngarang aiba wakat cherol ama district electoral officer Imphal East Pichen Kre loina na nga chanaba selfie ge serial number 2 da bot thadau haina haikiba mari leinaba BLO singi mathakta ain gi oibak thabak laukhatnaba su khan kre haire
ngasi matang asida video si loisinjarage channel sibu nuksibiduna subscribe tawsanbiyo haina ningsingjari thank you